ꯑꯉꯥꯡꯁꯤꯡꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯀ꯭ꯋꯥꯛꯅ ꯀꯔꯝꯅ ꯂꯩꯔꯛꯄ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤꯗꯣ꯫ ꯀꯪꯂꯩꯄꯥꯛꯀꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯄꯥꯠ ꯑꯃꯗ ꯍꯪꯉꯣꯏ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯎꯄꯥꯜ ꯑꯃꯒꯤ ꯃꯇꯣꯟꯗ ꯀꯨꯀꯤꯜ ꯃꯇꯩ ꯃꯅꯥꯎ ꯑꯃꯒꯤ ꯃꯍꯨꯝ ꯑꯃ ꯁꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯪꯉꯣꯏ ꯑꯁꯤ ꯄꯥꯈꯪ ꯅꯍꯥꯅꯤ꯫ ꯊꯥ ꯀꯌꯥꯃꯨꯛꯁꯤ ꯃꯍꯥꯛꯅ ꯄꯥꯠꯀꯤ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯕꯤꯅꯕ ꯍꯪꯉꯣꯏ ꯑꯃꯣꯝ ꯑꯃ ꯊꯤꯗꯨꯅ ꯂꯩꯔꯛꯂꯝꯃꯤ꯫ ꯍꯪꯉꯣꯏ ꯑꯗꯨꯅ ꯀꯨꯀꯤꯜ ꯑꯃꯣꯝꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯄꯥꯝꯖꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯨꯀꯤꯜ ꯑꯃꯣꯝꯅ ꯏꯁꯩ ꯁꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯎꯆꯦꯛ ꯃꯇꯩ ꯃꯅꯥꯎꯅ ꯄꯥꯏꯊꯔꯛꯇꯨꯅ ꯄꯥꯠꯇ ꯐꯪꯕ ꯃꯆꯤꯟꯖꯥꯛ ꯃꯕꯨꯛ ꯊꯟꯅ ꯄꯦꯟꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯀꯣꯟꯗ ꯍꯟꯈꯤꯗꯨꯅ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯐꯖꯕ ꯑꯗꯨꯕꯨ ꯊꯥꯒꯠꯇꯨꯅ ꯀꯨꯀꯤꯜ ꯂꯥꯕꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯁꯩꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯝꯃꯤ꯫ ꯎꯇꯣꯟꯗ ꯎꯆꯦꯛ ꯃꯇꯩ ꯃꯅꯥꯎꯅ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯈꯣꯟꯖꯦꯜꯗ ꯏꯁꯩ ꯁꯛꯄꯁꯤꯗ ꯍꯪꯉꯣꯏ ꯑꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯛ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯤꯍꯧꯕ ꯄꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯛ ꯎꯆꯦꯛ ꯃꯇꯩ ꯃꯅꯥꯎꯅ ꯅꯨꯡꯁꯤꯅꯗꯨꯅ ꯏꯁꯩ ꯁꯛꯃꯤꯟꯅꯕ ꯑꯗꯣ ꯍꯪꯉꯣꯏ ꯅꯍꯥꯗꯨꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯋꯥ ꯉꯥꯡꯅꯤꯡꯗꯨꯅꯁꯨ ꯉꯥꯡꯊꯣꯛꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯍꯪꯉꯣꯏ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯄꯪꯕ ꯃꯇꯧ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯤꯉꯩꯗ ꯎꯆꯦꯛ ꯑꯃꯣꯝ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯐꯖꯔꯕꯤ ꯏꯕꯦꯝꯃ, ꯍꯪꯉꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯒꯠꯆꯔꯤ, ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ? ꯀꯨꯀꯤꯜ ꯑꯃꯣꯝꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯍꯪꯉꯣꯏꯅ ꯍꯧꯈ꯭ꯔꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛꯁꯤꯗ ꯑꯩꯅ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯉꯥꯡꯅꯤꯡꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯍꯥꯏꯕꯤꯅꯤꯡꯕ ꯄꯨꯝꯕ ꯍꯥꯏꯕꯤꯌꯨ, ꯀꯔꯤ ꯑꯃꯠꯇ ꯆꯤꯊꯗꯅ꯫ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯖꯧꯒꯦ? ꯀꯨꯀꯤꯜꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯪꯉꯣꯏꯅ ꯑꯩꯕꯨ ꯏꯁꯩ ꯁꯛꯄ ꯈꯔ ꯇꯝꯕꯤꯌꯨ, ꯑꯩꯁꯨ ꯅꯨꯡꯁꯤꯕ ꯏꯁꯩ ꯁꯛꯄ ꯍꯩꯅꯤꯡꯏ꯫ ꯅꯨꯡꯉꯥꯏꯔꯕ ꯋꯥꯐꯝꯗꯣ ꯇꯥꯕꯗ ꯀꯨꯀꯤꯜ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯍꯪꯉꯣꯏꯗꯨꯗ ꯋꯥꯍꯪ ꯑꯃ ꯍꯪꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯁꯩ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯕꯒꯦ? ꯍꯪꯉꯣꯏꯗꯨꯅ ꯃꯃꯤꯠ ꯇꯣꯡꯈꯠꯇꯨꯅ ꯒꯣ ꯒꯣ ꯈꯣꯡꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯁꯥ ꯍꯥꯏꯕꯕꯨ ꯅꯪꯒꯨꯝꯅ ꯅꯨꯡꯁꯤꯕ ꯏꯁꯩ ꯁꯛꯄ ꯉꯝꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯀꯨꯀꯤꯜꯗꯨꯅ ꯅꯝꯊꯥꯛ ꯇꯧꯕꯗꯤ ꯄꯥꯝꯂꯝꯗꯦ, ꯑꯗꯨꯅ ꯍꯪꯉꯣꯏꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯌꯥꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯇꯝꯕꯤꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯄꯨꯔꯣꯏꯕꯒꯤ ꯑꯌꯥꯕ ꯂꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯝ ꯁꯪꯂꯕ ꯀꯥꯟꯗ ꯍꯪꯉꯣꯏꯗꯨꯕꯨ ꯄꯔꯥ ꯇꯝꯕꯤꯔꯝꯃꯤ꯫ ꯂꯥꯕꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯑꯁꯪꯕ ꯃꯇꯝꯗ ꯇꯝꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯨꯀꯤꯜ ꯑꯃꯣꯝꯅ ꯄꯥꯠꯄꯥꯟꯗ ꯍꯧꯕ ꯎꯄꯥꯜꯒꯤ ꯎꯁꯥꯗ ꯇꯣꯡꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨꯗ ꯄꯔꯥ ꯇꯝꯕꯤꯔꯝꯃꯤ꯫ ꯍꯪꯉꯣꯏꯗꯨꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯒꯗꯕꯅꯤ ꯑꯁꯨꯝꯅ, ꯁꯥ ꯔꯦ ꯒꯥ ꯃꯥ ꯄꯥ, ꯑꯁꯨꯝꯅ꯫ ꯍꯪꯉꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯌꯥꯛꯄꯗꯣ ꯊꯣꯠꯅꯅꯕ, ꯃꯦꯡꯅꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯆꯌꯣꯜ ꯑꯃ ꯑꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯀꯨꯀꯤꯜ ꯑꯗꯨꯅ ꯈꯥꯡꯕ ꯌꯥꯕ ꯃꯈꯩ ꯈꯥꯡꯂꯝꯃꯤ꯫ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯇꯕꯨ ꯁꯦꯝꯗꯣꯛꯂꯕꯗꯤ, ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯇꯕꯨ ꯂꯥꯛꯂꯕꯗꯤ ꯈꯟꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯄꯨꯝꯅꯃꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯏꯁꯩꯒꯤ ꯁꯨꯔꯗ ꯀ꯭ꯔꯦꯛ ꯀ꯭ꯔꯣ, ꯀ꯭ꯔꯣ ꯀ꯭ꯔꯣ, ꯁꯥ ꯔꯥ ꯒꯥ, ꯒꯣ ꯒꯣ, ꯒꯥ ꯒꯥ ꯍꯥꯏꯅ ꯃꯈꯣꯜ ꯊꯣꯛꯂꯝꯃꯤ꯫ ꯊꯨꯅꯃꯛ ꯀꯨꯀꯤꯜꯁꯤꯅ ꯁꯥꯇ꯭ꯔꯒꯤ ꯈꯣꯟꯖꯦꯜꯁꯦ ꯃꯍꯥꯛꯀꯤ ꯃꯃꯪꯗꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯪꯉꯣꯏꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯒꯣꯛ ꯒꯣꯛ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯔꯥ ꯑꯗꯨꯝ ꯍꯪꯉꯣꯏꯗꯨꯗ ꯇꯥꯛꯄꯤꯕ ꯈꯨꯗꯤꯡ ꯍꯪꯉꯣꯏꯒꯤ ꯒꯣ ꯒꯥ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯨꯀꯤꯜꯅ ꯇꯠꯇꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯀꯨ ꯍꯥꯏꯕꯗꯣ ꯀꯣ ꯀ꯭ꯋꯥ ꯀꯣ ꯀꯥ ꯍꯥꯏꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯀꯨꯀꯤꯜꯒꯤ ꯃꯃꯪ ꯑꯗꯣ ꯑꯆꯨꯝꯕ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯄꯔꯥ ꯇꯝꯕꯤꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗꯣ ꯃꯥꯡꯈꯤꯗꯨꯅ ꯃꯈꯅꯥꯎꯗꯒꯤ ꯒꯣ ꯒꯥ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯈꯪꯂꯦꯞ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯡꯕꯪꯅꯔꯕ ꯁꯥꯇ꯭ꯔ ꯍꯪꯉꯣꯏ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯨꯀꯤꯜ ꯑꯃꯣꯝ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯏꯁꯩ ꯁꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯋꯥꯕꯗꯤ ꯃꯍꯥꯛꯀꯤ ꯏꯁꯩꯒꯤ ꯁꯨꯔ ꯑꯗꯣ ꯁꯦꯒꯥꯏꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯀꯨ ꯀꯨ ꯍꯥꯏꯅ ꯈꯣꯡꯂꯝꯕ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀ꯭ꯋꯥ ꯀ꯭ꯋꯥ ꯀꯣ ꯀꯥ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯈꯣꯡꯂꯝꯕ ꯀꯨꯀꯤꯜ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯒꯤ ꯀꯨ ꯍꯥꯏꯕ ꯁꯨꯔ ꯑꯗꯣ ꯃꯃꯩꯊꯪꯗ ꯀ꯭ꯋꯥꯛ 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 ꯍꯥꯏꯅ ꯊꯣꯛꯈꯤꯗꯨꯅ ꯀ꯭ꯋꯥꯛ ꯍꯥꯏꯕ ꯎꯆꯦꯛ ꯑꯁꯦ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀ꯭ꯋꯥꯛꯅ ꯀꯪꯂꯩꯄꯥꯛꯇ ꯂꯩꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯉꯁꯤꯁꯨ ꯂꯤꯅꯔꯤ꯫
ꯀ꯭ꯋꯥꯛꯀꯤ ꯃꯍꯨꯝꯗ ꯀꯨꯀꯤꯜꯅ ꯃꯔꯨꯝ ꯀꯣꯛꯁꯤꯟꯗꯨꯅ ꯀ꯭ꯋꯥꯛ ꯑꯃꯁꯨꯡ ꯀꯨꯀꯤꯜꯒꯤ ꯂꯩꯅꯕ ꯃꯔꯤ ꯑꯗꯨ ꯃꯤꯌꯥꯝꯅ ꯉꯁꯤꯁꯨ ꯈꯪꯅꯔꯤ꯫